ꯑꯎꯕ ꯈꯨꯗꯤꯡꯃꯛꯅ ꯇ꯭ꯔꯦꯟꯅꯤ ꯍꯥꯏꯒꯗꯕ ꯑꯗꯨꯕꯨ ꯊꯥꯡꯉꯩ ꯁꯦꯡꯕꯗꯤ ꯍꯧꯈ꯭ꯔꯕ ꯃꯇꯝ ꯄꯥꯁ ꯑꯃꯗꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯃꯇꯝ ꯐ꯭ꯌꯨꯆꯔꯗ ꯐꯥꯎꯗꯣꯛ ꯐꯥꯎꯖꯤꯟ ꯉꯝꯕ ꯇꯥꯏꯝ ꯃꯦꯁꯤꯟ ꯑꯁꯤꯒꯨꯝꯕ ꯇ꯭ꯔꯦꯟ ꯑꯃꯒꯤ ꯁꯕꯥꯟꯃꯣꯡꯗ ꯁꯥꯈꯤꯕ ꯃꯦꯁꯤꯟ ꯑꯃꯗ ꯇꯣꯡꯈꯤꯕ ꯄꯦꯁꯦꯟꯖꯔ 103 ꯑꯃꯗꯤ ꯃꯁꯤꯒꯤ ꯀ꯭ꯔꯨꯗ ꯀꯔꯤ ꯊꯣꯛꯈꯤ ꯍꯥꯏꯕ ꯑꯗꯣꯝ ꯈꯪꯕꯤꯔꯕ꯭ꯔꯥ? ꯇꯥꯏꯇꯥꯅꯤꯛ ꯍꯥꯏꯔꯤꯕ ꯏꯁꯤꯡꯗ ꯁꯨꯡꯂꯨꯞ ꯂꯨꯞꯄꯣꯏ ꯄꯥꯅꯈꯤꯕ ꯖꯍꯥꯖꯅ ꯑꯍꯥꯟꯕ ꯈꯣꯡꯆꯠꯇ ꯎꯟꯄꯥꯛ ꯑꯃꯗ ꯊꯦꯡꯖꯤꯟꯗꯨꯅ ꯄꯟꯊꯨꯡꯐꯝ ꯌꯧꯗ ꯃꯤ 1,900 ꯔꯣꯝꯒꯤ ꯄꯨꯟꯁꯤ ꯃꯥꯡꯍꯟꯈꯤꯕꯗꯨ ꯃꯁꯤꯒꯤ ꯑꯉꯛꯄ ꯇ꯭ꯔꯦꯟꯁꯤꯅ ꯄꯦꯁꯦꯟꯖꯔꯅ ꯀ꯭ꯔꯨꯅ ꯄꯨꯟꯅ ꯃꯥꯡꯃꯤꯟꯅꯈꯤꯕꯒꯤ ꯊꯧꯗꯣꯛꯁꯤ ꯊꯣꯛꯈ꯭ꯔ ꯃꯇꯨꯡ ꯆꯍꯤ ꯑꯃꯔꯣꯝꯈꯛꯀꯤ ꯃꯇꯨꯡꯗꯅꯤ꯫ ꯇꯥꯏꯇꯥꯅꯤꯛ ꯖꯍꯥꯖꯇ ꯀꯔꯤ ꯊꯣꯛꯈꯤ ꯍꯥꯏꯕꯁꯤ ꯃꯁꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯅꯔꯕ ꯋꯥꯅꯤ꯫ ꯑꯗꯨꯕꯨ ꯇ꯭ꯔꯦꯟꯁꯇ ꯀꯔꯤ ꯊꯣꯛꯈꯤ ꯍꯥꯏꯕꯁꯤꯃꯛꯇꯤ ꯉꯁꯤꯁꯨ ꯀꯅꯥꯅꯁꯨ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯖꯨꯂꯥꯏ ꯇꯥꯔꯤꯛ 13, 1911 ꯖꯅꯦꯠꯇꯤ ꯍꯥꯏꯔꯤꯕ ꯏꯇꯥꯂꯤꯒꯤ ꯔꯦꯜ ꯀꯝꯄꯅꯤꯁꯤꯅ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯒꯤ ꯄꯦꯁꯦꯟꯖꯔ 103 ꯃꯈꯣꯏꯒꯤ ꯅꯧꯅ ꯁꯥꯕ ꯂꯣꯏꯕꯗ ꯉꯥꯏꯔꯤꯕ ꯇ꯭ꯔꯦꯟꯁꯤ ꯁꯦꯜ ꯂꯧꯗ ꯂꯦꯝꯅ ꯇꯣꯡꯍꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯄꯤꯔꯝꯃꯤ꯫ ꯑꯣꯟꯂꯥꯏꯟ ꯋꯦꯕꯁꯥꯏꯠꯁ ꯈꯨꯗꯝ ꯑꯣꯏꯅ ꯑꯖꯤꯑꯣ, ꯃꯤꯟꯇ꯭ꯔꯥ, ꯑꯦꯃꯥꯖꯣꯟ ꯑꯁꯤꯅꯆꯤꯡꯕꯁꯤꯡꯁꯤꯗꯒꯤ ꯄꯣꯠ ꯂꯩꯕ, ꯑꯣꯟꯂꯥꯏꯟ ꯔꯤꯁꯥꯔꯆ ꯇꯧꯕ, ꯕꯤꯜ ꯊꯤꯕ ꯍꯥꯏꯔꯤꯕꯁꯤꯡꯁꯤ ꯇꯧꯅ ꯇꯧꯅ ꯁꯦꯜ ꯃꯄꯨꯝ ꯑꯣꯏꯅ ꯆꯠꯈꯤꯒꯗꯕꯗꯨ ꯆꯠꯍꯟꯗꯕ ꯌꯥꯕ, ꯁꯦꯜ ꯃꯆꯤꯠ ꯈꯔ ꯍꯜꯍꯟꯕ ꯌꯥꯕ, ꯀꯦꯁꯕꯦꯛ ꯇꯧꯍꯜꯂꯛꯄ ꯌꯥꯕ ꯑꯦꯞ ꯑꯃ ꯂꯩ, ꯀꯦꯁ ꯀꯔꯣ꯫ ꯃꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯖꯦ.ꯑꯥꯔ.ꯗꯤ ꯇꯥꯇꯥꯅ ꯁꯦꯜ ꯊꯥꯗꯕ ꯀꯦꯁꯕꯦꯛ ꯑꯦꯞꯅꯤ꯫ ꯀꯦꯁ ꯀꯔꯣꯅ ꯍꯜꯂꯛꯄ ꯁꯦꯜꯁꯤ ꯑꯗꯣꯝꯒꯤ ꯑꯦꯀꯥꯎꯟꯇ ꯇꯁꯦꯡꯅ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯁꯤꯟꯕ ꯌꯥꯕ ꯔꯤꯌꯦꯜ ꯀꯦꯁꯅꯤ꯫ ꯃꯁꯤ ꯑꯦꯞ ꯁ꯭ꯇꯣꯔ, ꯄ꯭ꯂꯦ ꯁ꯭ꯇꯣꯔ ꯑꯅꯤꯃꯛꯇ ꯐꯪꯏ꯫ ꯗꯥꯔꯋꯤꯟ 25 ꯃꯁꯤꯒꯤ ꯀꯣꯗꯁꯦ ꯁꯤꯖꯤꯟꯅꯔꯒꯗꯤ ꯏꯠꯁꯅ ꯂꯨꯄꯥ 15 ꯐꯪꯒꯅꯤ꯫ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯤꯕ ꯂꯤꯡꯛꯁꯇꯩ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯌꯨ꯫ ꯁꯥꯏꯟ ꯑꯞ ꯇꯧꯕꯒ ₹25 ꯕꯣꯅꯁ ꯅꯠꯇ꯭ꯔꯒ ꯀꯦꯁꯕꯦꯛ ꯐꯪꯒꯅꯤ꯫ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯔꯤꯇꯦꯂꯔꯁꯤꯡꯒꯤ ꯋꯦꯕꯁꯥꯏꯠꯇ ꯃꯇꯝ ꯃꯥꯡꯅ ꯆꯪꯁꯤꯟꯒꯗꯕꯗꯨ ꯀꯦꯁ ꯀꯔꯣꯁꯤꯗ ꯆꯪꯁꯤꯜꯂꯒ ꯏꯔꯥꯏ ꯂꯥꯏꯅ ꯄꯨꯝꯅꯃꯛ ꯊꯦꯡꯅꯒꯅꯤ꯫ ꯍꯣꯝ ꯄꯦꯖꯇ ꯑꯦꯃꯥꯖꯣꯟ, ꯐ꯭ꯂꯤꯞꯀꯥꯔꯠ, ꯃꯤꯟꯇ꯭ꯔꯥ, ꯑꯦꯖꯤꯑꯣꯅꯆꯤꯡꯕ ꯔꯤꯇꯦꯂꯔꯁꯤꯡꯒꯤ ꯑꯣꯐꯔꯁꯤꯡ ꯎꯠꯇꯨꯅ ꯂꯩꯔꯝꯒꯅꯤ꯫ ꯑꯦꯃꯥꯖꯣꯟꯗꯩ ꯄꯣꯠ ꯀꯛꯑꯒ ꯑꯃꯨꯛꯇꯪ ꯌꯦꯡꯃꯤꯟꯅꯁꯤ꯫ ꯑꯣꯔꯦꯟꯖ ꯕꯇꯟꯁꯤꯗ ꯅꯝꯕꯤꯔꯒ ꯑꯩꯈꯣꯏꯅ ꯍꯥꯟꯅ ꯑꯦꯃꯥꯖꯣꯟꯗ ꯄꯣꯠ ꯀꯛꯄꯗꯨꯒꯨꯝ ꯆꯞ ꯃꯥꯟꯅꯅ ꯑꯗꯨꯝ ꯀꯛꯄꯤꯌꯨ꯫ ꯑꯗꯣꯝꯅ ꯍꯦꯛ ꯐꯪꯈꯤꯕ ꯀꯦꯁꯕꯦꯛ ꯑꯦꯞꯁꯤꯒꯤ ꯃꯥꯏ ꯑꯔꯅꯤꯡ ꯁꯦꯛꯁꯟꯗ ꯆꯦꯛ ꯇꯧꯕꯤꯒꯅꯤ꯫ ꯀꯦꯁꯕꯦꯛ ꯅꯠꯇ꯭ꯔꯒ ꯔꯤꯋꯥꯔꯗꯇꯨ ꯄꯦꯟꯗꯤꯡ ꯁ꯭ꯇꯦꯇꯁꯇ ꯎꯒꯅꯤ꯫ ꯃꯁꯤ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯗ ꯁꯣꯏꯗꯅ ꯀꯟꯐꯥꯔꯝ ꯇꯧꯔꯛꯀꯅꯤ꯫ ꯃꯁꯤꯗ ꯑꯗꯣꯝꯒꯤ ꯕꯦꯡꯛ ꯑꯦꯀꯥꯎꯟꯇ ꯗꯤꯔꯦꯛꯂꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯔꯛꯄ ꯌꯥꯒꯅꯤ꯫ ꯔꯤꯇꯦꯂꯔꯁꯤꯡꯗ ꯆꯪꯁꯤꯟꯗꯨꯅ ꯂꯩꯕꯒꯤ ꯃꯍꯨꯠ ꯀꯦꯁ ꯀꯔꯣꯗꯩ ꯂꯩꯗꯨꯅ ꯁꯦꯜꯁꯨ ꯂꯦꯝꯅ ꯐꯪꯕꯤꯌꯨ ꯍꯥꯏꯕꯅꯤ꯫ ꯗꯥꯔꯋꯤꯟ 25 ꯔꯤꯐꯔꯦꯜ ꯀꯣꯗꯁꯦ ꯁꯤꯖꯤꯟꯅꯗꯨꯅ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯌꯨ꯫ ₹25 ꯑꯦꯛꯁꯇ꯭ꯔꯥ ꯐꯪꯕꯤꯌꯨ꯫ ꯇ꯭ꯔꯦꯟꯗꯨ ꯊꯧꯕ ꯍꯧꯔꯛꯏ꯫ ꯋꯥꯔꯤ ꯃꯆꯥ ꯃꯆꯥ ꯁꯥꯗꯨꯅ, ꯌꯦꯜꯂꯛꯄ ꯑꯍꯥꯎ ꯑꯊꯨꯝꯁꯤꯡ ꯆꯥꯗꯨꯅ ꯄꯦꯁꯦꯟꯖꯔꯁꯤꯡꯗꯨ ꯍꯔꯥꯎ ꯍꯔꯥꯎ ꯇ꯭ꯔꯦꯟꯗꯨꯒꯤ ꯑꯍꯥꯟꯕ ꯈꯣꯡꯆꯠꯇꯨ ꯁꯔꯨꯛ ꯌꯥꯔꯤ꯫ ꯑꯁꯨꯝꯅ ꯁꯨꯝ ꯊꯧꯔꯛꯄꯅ ꯇ꯭ꯔꯦꯟꯗꯨ ꯁꯥꯕ ꯂꯣꯏꯁꯤꯟꯕ ꯀꯨꯏꯈꯤꯗ꯭ꯔꯤꯕ ꯆꯤꯡꯖꯥꯎ ꯑꯃꯗ ꯍꯨꯠꯇꯨꯅ ꯁꯦꯝꯕ ꯇꯅꯦꯜ ꯑꯃ ꯌꯧꯁꯤꯜꯂꯛꯈꯤ꯫ ꯇꯅꯦꯜꯁꯤ ꯃꯇꯝꯁꯤꯒꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯕ ꯇꯅꯦꯜꯁꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯃꯇꯥꯡꯁꯤꯗꯒꯤꯅꯤ ꯋꯥꯔꯤꯁꯤꯒꯤ ꯑꯉꯛꯄ ꯁꯔꯨꯛꯁꯤꯁꯨ ꯌꯧꯔꯛꯀꯗꯧꯔꯤꯕꯁꯤ꯫ ꯃꯁꯤꯒꯤ ꯀꯤꯂꯣꯃꯤꯇꯔ ꯑꯃ ꯁꯥꯡꯕ ꯇꯅꯦꯜꯁꯤꯗ ꯊꯧꯖꯤꯟꯈꯤꯕꯗꯒꯤ ꯇ꯭ꯔꯦꯟꯁꯤ ꯑꯃꯨꯛ ꯊꯣꯔꯛꯈꯤꯗꯕꯅꯤ, ꯃꯥꯡꯈꯤꯕꯅꯤ꯫ ꯑꯉꯛꯄ ꯊꯧꯗꯣꯛꯁꯤꯒꯤ ꯃꯔꯝꯗ ꯔꯦꯜꯋꯦ ꯋꯥꯀꯔꯁ ꯑꯃꯗꯤ ꯄꯨꯂꯤꯁꯅ ꯀꯨꯞꯅ ꯊꯤꯒꯠꯈꯤ꯫ ꯑꯗꯨꯕꯨ ꯑꯉꯛꯄ ꯊꯧꯗꯣꯛꯁꯤꯒꯤ ꯃꯔꯝꯗ ꯃꯥꯏꯈꯨꯝ ꯍꯥꯡꯗꯣꯛꯅꯅꯕ ꯂꯪꯂꯥ ꯂꯪꯖꯤꯜ ꯑꯃꯠꯇꯗꯤ ꯐꯪꯕ ꯉꯝꯈꯤꯗꯦ꯫ ꯇꯅꯦꯜ ꯍꯥꯏꯕꯁꯤꯃꯛꯇꯤ ꯎꯇꯣꯡ ꯑꯃꯒ ꯆꯞ ꯃꯥꯟꯅꯔꯤꯕꯅꯤ꯫ ꯃꯆꯤꯜ ꯑꯃꯗ ꯆꯪꯈ꯭ꯔꯒꯗꯤ ꯑꯇꯣꯞꯄ ꯃꯆꯤꯜ ꯑꯃꯗꯨꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯊꯣꯔꯛꯐꯝ ꯊꯣꯛꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯀꯔꯤ ꯀꯔꯝꯕ ꯊꯧꯑꯣꯏꯟꯁꯤꯟꯅ ꯁꯥꯡꯈ꯭ꯔꯕ ꯇ꯭ꯔꯦꯟ ꯑꯃꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯥꯡꯍꯟꯈ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝ ꯀꯅꯥꯅꯁꯨ ꯄꯤꯕ ꯉꯝꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯊꯧꯗꯣꯛꯁꯤ ꯇꯁꯦꯡꯅ ꯑꯉꯛꯄ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯄꯥꯎ ꯇꯝꯅꯕ, ꯋꯥꯔꯤ ꯂꯤꯅꯕ 9 ꯈꯛ ꯊꯣꯔꯛꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯃꯛ ꯖꯅꯦꯇꯤ ꯇ꯭ꯔꯦꯟ ꯑꯗꯨꯗ ꯇꯣꯡꯈꯤꯕ ꯄꯦꯁꯦꯟꯖꯔ ꯉꯥꯛꯇ ꯑꯣꯏꯔꯝꯈꯤ꯫ ꯇ꯭ꯔꯦꯟꯗꯨꯅ ꯇꯅꯦꯜ ꯃꯅꯨꯡꯗꯨꯗ ꯃꯥꯡꯈꯤꯗ꯭ꯔꯤꯉꯩ ꯀꯔꯤꯒꯨꯝꯕ ꯈꯨꯗꯣꯡꯊꯤꯕ ꯑꯃ ꯇꯥꯒꯗꯕ ꯃꯥꯟꯕ ꯁꯃꯤꯟ ꯈꯔ ꯐꯥꯎꯔꯛꯄꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯇ꯭ꯔꯦꯟꯗꯨꯗꯒꯤ ꯆꯣꯡꯊꯍꯧꯕꯅꯤ ꯍꯥꯏꯔꯤ꯫ ꯅꯤꯄꯥ ꯑꯅꯤꯗꯨꯅ ꯑꯁꯨꯝꯅ ꯐꯣꯡꯗꯣꯛꯏ ꯃꯗꯨꯗꯤ ꯇ꯭ꯔꯦꯟꯗꯨꯅ ꯇꯅꯦꯜꯗꯨꯗ ꯁꯨꯝ ꯅꯛꯁꯤꯜꯂꯛꯂꯕꯗ ꯏꯈꯪ ꯈꯪꯍꯧꯗꯅ ꯀꯗꯥꯏꯗꯒꯤꯅꯣ ꯃꯨꯁꯤꯟꯕ ꯃꯩꯈꯨ ꯑꯃꯗꯤ ꯉꯧꯔꯣꯛ ꯉꯧꯕ ꯊꯥꯕ ꯂꯩꯆꯤꯜ ꯊꯥꯖꯤꯜꯂꯛꯈꯤ꯫ ꯂꯤꯁꯤꯜꯂꯝꯗꯥꯏ ꯇꯅꯦꯜ ꯃꯆꯤꯟꯗꯨ ꯌꯧꯁꯤꯜꯂꯛꯄꯗꯗꯤ ꯃꯩꯈꯨ ꯃꯥꯟꯕ ꯂꯩꯆꯤꯜ ꯃꯥꯟꯕꯁꯤꯡꯗꯨꯅ ꯇ꯭ꯔꯦꯟꯗꯨ ꯄꯨꯡꯀꯨꯞ ꯀꯨꯞꯁꯤꯜꯂꯛꯈꯤ ꯑꯃꯗꯤ ꯃꯤꯀꯨꯞꯇꯨꯃꯛꯇꯗ ꯇ꯭ꯔꯦꯟꯗꯨ ꯂꯦꯞꯄꯃꯛꯁꯨ ꯂꯦꯞꯇ ꯈꯪꯉꯥꯏ ꯈꯪꯖꯤꯟ ꯑꯣꯏꯅ ꯈꯪꯇꯞ ꯇꯞꯊꯔꯛꯇꯨꯅ ꯂꯤꯔꯤ ꯂꯤꯔꯤ ꯌꯥꯝ ꯑꯀꯤꯕ ꯐꯪꯕ ꯐꯤꯕꯝ ꯑꯃꯗ ꯆꯠꯂꯛꯈꯤ꯫ ꯀꯔꯤꯅꯣ ꯃꯊꯣꯡ ꯈꯪꯗ ꯌꯥꯝ ꯍꯩꯅꯗꯅ ꯉꯔꯪ ꯉꯪꯕ ꯈꯣꯟꯖꯦꯜ ꯑꯃꯁꯨ ꯇꯥꯔꯛꯈꯤ꯫ ꯃꯌꯥꯝꯁꯨ ꯋꯥ ꯋꯥ ꯇꯧꯅꯔꯛꯄꯒ ꯃꯈꯣꯏ ꯑꯅꯤ ꯀꯤꯃꯟꯈꯤꯕꯅ ꯆꯣꯡꯊꯔꯛꯄꯅꯤ꯫ ꯃꯈꯣꯏ ꯑꯀꯟꯕ ꯁꯥꯐꯨ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯃꯥꯏꯗ ꯇꯥꯁꯤꯟꯈꯤ꯫ ꯃꯈꯣꯏꯅ ꯂꯩꯊꯣꯔꯛꯄꯗꯗꯤ ꯇ꯭ꯔꯦꯟꯗꯨ ꯃꯤꯇ꯭ꯔꯪꯒꯨꯝ ꯃꯥꯡꯈꯤꯔꯝꯂꯦꯗꯅ ꯅꯤꯄꯥ ꯑꯅꯤꯁꯤꯅ ꯃꯄꯨꯡ ꯐꯥꯕ ꯑꯉꯛꯄꯒ ꯂꯣꯏꯅꯅ ꯐꯣꯡꯗꯣꯔꯛꯈꯤ꯫ ꯊꯧꯗꯣꯛꯁꯤꯒꯤ ꯃꯔꯝꯗꯒꯤ ꯇꯅꯦꯜꯁꯤꯒꯤ ꯃꯔꯝꯗ ꯌꯥꯝ ꯀꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯑꯃꯗꯤ ꯐꯠꯇꯕ ꯋꯥ ꯖꯥꯠ ꯖꯥꯠ ꯁꯟꯗꯣꯛꯄ ꯍꯧꯔꯛꯈꯤ꯫ ꯃꯁꯤꯗꯒꯤ ꯑꯣꯐꯤꯁꯦꯜꯁꯤꯡꯅ
ꯇꯅꯦꯜꯁꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯊꯤꯡꯖꯤꯟꯈꯤꯕꯅ ꯐꯔꯅꯤ ꯈꯟꯅꯕ ꯍꯧꯔꯛꯈꯤ꯫ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯅꯤꯁꯨꯕ ꯂꯥꯟꯖꯥꯎ ꯊꯣꯛꯆꯤꯜꯂꯛꯈꯤ ꯑꯃꯗꯤ ꯇꯅꯦꯜꯁꯤ ꯌꯦꯛꯅꯕ ꯂꯩꯕꯥꯛꯅ ꯅꯣꯡꯊꯛꯇꯒꯤ ꯂꯥꯟ ꯇꯥꯁꯤꯜꯂꯛꯄ ꯕꯣꯝ ꯊꯥꯗꯔꯛꯄꯗ ꯌꯥꯎꯈꯤꯕꯗꯒꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯊꯤꯡꯖꯤꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ꯫ ꯂꯥꯟꯁꯨ ꯂꯣꯏꯈꯤ ꯑꯗꯨꯕꯨ ꯖꯦꯅꯦꯇꯤꯛ ꯇ꯭ꯔꯦꯟꯅ ꯇꯅꯦꯜꯁꯤꯗꯒꯤ ꯃꯤꯌꯥꯝꯗꯨꯒ ꯄꯨꯟꯅ ꯀꯝꯗꯧꯅ ꯃꯥꯡꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯀꯅꯥꯅꯁꯨ ꯆꯠꯅꯕ ꯌꯥꯕ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯔꯕ ꯂꯩꯇ꯭ꯔꯤ꯫ ꯇ꯭ꯔꯦꯟꯁꯅ ꯔꯣꯝꯒꯤ ꯁ꯭ꯇꯦꯁꯟ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕ ꯑꯃꯗꯤ ꯇꯅꯦꯜ ꯇꯝꯅ ꯊꯧꯖꯤꯟꯈꯤꯕꯗꯨ ꯃꯃꯤꯠꯅ ꯁꯪꯁꯪ ꯎꯍꯧꯏ ꯍꯥꯏꯕ ꯃꯤ ꯀꯣꯡꯒꯥꯏ ꯑꯃ ꯂꯩꯔꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯇ꯭ꯔꯦꯟ ꯑꯗꯨꯅ ꯑꯁꯣꯝꯒꯤ ꯇꯅꯦꯜ ꯃꯆꯤꯟꯗ ꯐꯥꯎꯗꯣꯔꯛꯄꯗꯤ ꯎꯍꯧꯏ ꯍꯥꯏꯕꯁꯤ ꯃꯁꯤ ꯀꯅꯥꯁꯨ ꯂꯩꯇꯦ꯫ ꯇ꯭ꯔꯦꯟꯁꯤꯒꯤ ꯃꯔꯝꯗ ꯑꯁꯨꯝ ꯊꯤꯒꯠꯂꯛꯄꯗ ꯌꯥꯝ ꯑꯉꯛꯄ ꯔꯦꯀꯣꯔꯗ ꯑꯃꯁꯨ ꯊꯦꯡꯅꯈꯤ ꯃꯗꯨꯗꯤ ꯊꯥꯏꯅ ꯔꯦꯜ ꯂꯝꯕꯤꯒ ꯂꯥꯛꯇ꯭ꯔꯤꯉꯩ ꯈ꯭ꯋꯥꯏꯗ ꯌꯥꯡꯕ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯄꯥꯝꯕꯩꯁꯤ ꯁꯒꯣꯜꯅ ꯑꯣꯏꯔꯤꯉꯩ ꯃꯦꯗꯤꯚꯦꯜ ꯍꯥꯏꯗꯤ ꯃꯙ꯭ꯌꯖꯨꯛꯀꯤ ꯃꯇꯝꯗ ꯃꯣꯗꯤꯅꯥ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗ ꯂꯩꯕ ꯂꯝꯕꯣꯏꯕ ꯈꯔꯅ ꯑꯉꯧꯕ ꯑꯃꯗꯤ ꯑꯃꯨꯕ ꯂꯩꯆꯤꯜ ꯆꯦꯟꯕ ꯇ꯭ꯔꯦꯟ ꯑꯃ ꯎꯈꯤꯗꯅ ꯐꯣꯡꯗꯣꯛꯂꯝꯈꯤ꯫ ꯔꯦꯀꯣꯔꯗ ꯑꯗꯨꯗ ꯏꯔꯝꯕꯁꯤ ꯃꯤ ꯇꯣꯡꯕ ꯌꯣꯠꯀꯤ ꯑꯁꯥꯡꯕ ꯒꯥꯔꯤ ꯑꯗꯨꯅ ꯏꯔꯝꯕꯅꯤ꯫ ꯃꯁꯤꯃꯛꯇꯤ ꯇ꯭ꯔꯦꯟ ꯑꯃ ꯑꯣꯏꯗꯣꯔꯤꯕꯅꯤ꯫ ꯃꯇꯥꯡꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯉꯛꯂꯤꯕꯗꯤ ꯃꯁꯤꯒꯤ ꯔꯤꯄꯣꯔꯠꯁꯤ ꯁꯠꯖꯤꯅꯣ ꯍꯥꯏꯔꯤꯕ ꯁꯥꯒꯩꯁꯤꯒꯤ ꯏꯃꯨꯡ ꯑꯃꯅ ꯊꯝꯖꯤꯜꯂꯝꯈꯤ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯖꯦꯅꯦꯇꯤꯛ ꯇ꯭ꯔꯦꯟꯗꯒꯤ ꯆꯣꯡꯊꯍꯧꯕ ꯄꯦꯁꯦꯟꯖꯔ ꯑꯅꯤꯗꯨꯒꯤ ꯃꯅꯨꯡꯗ ꯑꯃꯗꯤ ꯃꯃꯤꯡ ꯁꯠꯖꯤꯅꯣ ꯀꯧꯔꯤꯕꯅꯤ꯫ ꯑꯉꯛꯄ ꯃꯔꯤ ꯆꯠꯄ ꯍꯥꯏꯕꯗꯨꯅꯤ꯫ 1840ꯒꯤ ꯃꯇꯝꯗ ꯔꯣꯝꯗꯒꯤ ꯖꯦꯅꯦꯇꯤꯛ ꯇ꯭ꯔꯦꯟ ꯇꯣꯡꯂꯛꯄꯅꯤ ꯍꯥꯏꯖꯕ ꯑꯐꯤꯡ ꯑꯐꯥꯏ ꯆꯨꯕ ꯉꯥꯏꯍꯥꯛ ꯂꯩꯇ ꯗꯣꯝꯗꯣꯝ ꯄꯪꯋꯥꯟꯗꯁꯨ ꯋꯥꯟꯊꯒꯟꯕ ꯃꯤꯑꯣꯏ 104 ꯃꯦꯛꯁꯤꯀꯣꯒꯤ ꯂꯥꯏꯌꯦꯡꯁꯪ ꯑꯃꯗ ꯊꯦꯡꯅꯈꯤ ꯍꯥꯏꯕ ꯅꯣꯠ ꯑꯃꯈꯛꯁꯨ ꯂꯥꯏꯌꯦꯡꯁꯪꯗꯨꯒꯤ ꯁꯥꯏꯀꯥꯏꯇ꯭ꯔꯤꯁ ꯑꯃꯅ ꯏꯔꯝꯕꯗꯒꯤ ꯊꯦꯡꯅꯔꯛꯈꯤ꯫ ꯃꯈꯣꯏ 104ꯗꯨꯗꯒꯤ ꯐꯪꯕ ꯄꯣꯠ ꯆꯩꯁꯤꯡꯒꯤ ꯃꯅꯨꯡꯗ ꯆꯨꯔꯨꯞ ꯎꯄꯨ ꯑꯃꯈꯛꯁꯨ ꯌꯥꯎꯔꯝꯃꯤ꯫ ꯃꯇꯝꯗꯨꯗꯤ 1840ꯅꯤ ꯑꯗꯨꯕꯨ ꯆꯨꯔꯨꯞ ꯎꯄꯨꯗꯨ ꯁꯥꯈꯤꯕꯒꯤ ꯃꯇꯝ ꯑꯗꯨꯗꯤ 1907 ꯊꯥꯔꯝꯈꯤꯗꯅ ꯅꯣꯠ ꯑꯗꯨꯗ ꯏꯔꯝꯈꯤ꯫ ꯊꯧꯗꯣꯛꯁꯤꯡꯁꯤꯒꯤ ꯃꯇꯨꯡ ꯑꯣꯛꯇꯣꯕꯔ ꯇꯥꯔꯤꯛ 19, 1955 ꯌꯨꯀ꯭ꯔꯦꯟꯒꯤ ꯖꯕꯥꯂꯤꯆꯤ ꯍꯥꯏꯔꯤꯕ ꯑꯄꯤꯛꯄ ꯁꯍꯔ ꯃꯆꯥꯁꯤꯗ ꯔꯦꯜ ꯂꯝꯕꯤꯗ ꯊꯕꯛ ꯇꯧꯕ ꯄꯤꯌꯣꯇꯔ ꯁ꯭ꯇꯥꯃꯦꯟꯀꯣ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯅ ꯇ꯭ꯔꯦꯟ ꯑꯃꯅ ꯃꯁꯥꯒꯤ ꯂꯝꯕꯤꯗꯁꯨ ꯅꯠꯇꯕ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯔꯣꯝꯗ ꯈꯣꯟꯖꯦꯜ ꯑꯃꯇ ꯊꯣꯛꯇꯅ ꯊꯧꯖꯤꯟꯈꯤꯕ ꯎꯍꯧꯏ ꯍꯥꯏꯕꯒꯤ ꯔꯤꯄꯣꯔꯠ ꯑꯃꯁꯨ ꯊꯣꯔꯛꯈꯤ꯫ ꯅꯤꯄꯥꯁꯅ ꯐꯣꯡꯗꯣꯔꯛꯄ ꯇ꯭ꯔꯦꯟꯁꯤꯒꯤ ꯅꯃꯨꯅꯥꯁꯤ ꯅꯩꯅꯕꯗ ꯖꯦꯅꯦꯇꯤꯛ ꯇ꯭ꯔꯦꯟꯁꯤꯃꯛ ꯑꯣꯏꯒꯅꯤꯗꯅ ꯍꯥꯏꯔꯤ꯫ ꯃꯤꯑꯣꯏ ꯈꯔꯅ ꯇ꯭ꯔꯦꯟꯁꯤ ꯊꯣꯏꯗꯣꯛꯄ ꯇꯥꯏꯝ ꯃꯦꯁꯤꯟ ꯑꯃꯅꯤ꯫ ꯇ꯭ꯔꯦꯟꯁꯤꯅ ꯍꯧꯈ꯭ꯔ ꯃꯇꯝ ꯑꯃꯗꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯃꯇꯝ ꯑꯅꯤꯗ ꯇꯥꯏꯝ ꯇ꯭ꯔꯦꯚꯦꯜ ꯇꯧꯗꯨꯅ ꯂꯩꯔꯦ ꯃꯇꯝꯗ ꯀꯣꯏꯗꯨꯅ ꯂꯩꯔꯦꯗꯅ ꯐꯣꯡꯗꯣꯛꯅꯩ꯫ ꯇ꯭ꯔꯦꯟꯁꯤꯅ ꯃꯥꯡꯈ꯭ꯔꯤꯕꯁꯤ ꯑꯇꯣꯞꯄ ꯋꯥꯡꯈꯠꯂꯕ ꯗꯤꯃꯦꯟꯁꯟ ꯑꯃꯗ ꯆꯪꯈꯤꯕꯅꯅꯤ ꯈꯟꯅꯕꯁꯨ ꯀꯣꯡꯒꯥꯏꯅꯤ꯫ ꯑꯗꯨꯕꯨ ꯊꯥꯡꯉꯩ ꯁꯦꯡꯕꯗꯃꯛꯇꯤ ꯃꯁꯤꯅꯤ ꯃꯗꯨꯗꯤ ꯉꯁꯤꯒꯤ ꯋꯥꯔꯤꯁꯤꯃꯛꯇꯤ ꯊꯣꯏꯅ ꯐꯥꯎꯔꯕ ꯑꯔꯕꯟ ꯂꯦꯖꯟ ꯑꯃꯈꯛꯅꯤ꯫ ꯑꯔꯕꯟ ꯂꯦꯖꯟ ꯍꯥꯏꯕꯗꯤ ꯑꯣꯏꯗꯕ ꯁꯦꯡꯗꯕ ꯁꯥꯁꯤꯟꯅꯕ ꯇꯧꯕꯇꯕꯨ ꯌꯥꯝ ꯑꯀꯤꯕ ꯅꯠꯇ꯭ꯔꯒ ꯅꯣꯛꯅꯤꯡꯕꯅꯆꯤꯡꯕ ꯏꯊꯤꯜ ꯄꯤꯕ ꯉꯝꯕꯅ ꯑꯑꯣꯏꯗ ꯑꯑꯣꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯨꯝ ꯂꯤꯅꯕ ꯃꯈꯜꯒꯤ ꯋꯥꯔꯤ ꯑꯗꯨꯕꯨꯅꯤ꯫ ꯋꯥꯔꯤꯁꯤꯗ ꯌꯥꯝ ꯃꯔꯨꯑꯣꯏꯅ ꯄꯜꯂꯤꯕ ꯖꯦꯅꯦꯇꯤ, ꯁꯠꯖꯤꯅꯣ, ꯄꯤꯌꯣꯇꯔ ꯁ꯭ꯇꯥꯃꯦꯟꯀꯣ ꯍꯥꯏꯔꯤꯕꯁꯤꯡꯁꯦ ꯑꯩꯈꯣꯏꯅ ꯒꯨꯒꯜꯗ ꯅꯝꯗꯨꯅ ꯊꯤꯕ ꯃꯇꯝꯗ ꯆꯞ ꯃꯥꯟꯅꯕ ꯋꯥꯔꯤꯁꯤꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕ ꯈꯔ ꯁꯦꯝꯗꯣꯛꯂꯕ ꯃꯆꯨ ꯊꯥꯛꯂꯕ ꯑꯔꯕꯟ ꯂꯦꯖꯦꯟꯁꯤꯒꯤ ꯂꯤꯡꯛꯇꯃꯛ ꯊꯦꯡꯅꯕꯤꯒꯅꯤ ꯃꯗꯨ ꯀ꯭ꯔꯦꯗꯤꯕꯜ ꯁꯣꯔꯁ ꯑꯃꯠꯇꯗꯒꯤꯁꯨ ꯑꯣꯏꯔꯝꯂꯣꯏ ꯃꯔꯝꯗꯤ ꯃꯁꯤ ꯁꯨꯞꯅꯒꯤ ꯑꯔꯕꯟ ꯂꯦꯖꯟ ꯑꯃꯈꯛꯅꯤ꯫ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯤꯕ ꯂꯤꯡꯛꯁꯇꯩ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯌꯨ꯫ ꯁꯥꯏꯟ ꯑꯞ ꯇꯧꯕꯒ ₹25 ꯕꯣꯅꯁ ꯅꯠꯇ꯭ꯔꯒ ꯀꯦꯁꯕꯦꯛ ꯐꯪꯒꯅꯤ꯫ ꯔꯤꯇꯦꯂꯔꯁꯤꯡꯗ ꯆꯪꯁꯤꯟꯗꯨꯅ ꯂꯩꯕꯩ ꯃꯍꯨꯠ ꯀꯦꯁ ꯀꯔꯣꯗꯩ ꯂꯩꯗꯨꯅ ꯁꯦꯜꯁꯨ ꯂꯦꯝꯅ ꯐꯪꯕꯤꯌꯨ ꯍꯥꯏꯕꯅꯤ꯫ ꯀꯦꯁ ꯀꯔꯣ